이모 아포하고. 얘는 하고. 이제 그 마가 이제 오늘 뭐래? 뭔가 뭐 다들 떠오르버냐고. 아이나 마 폰 돌이 이제 와이에네. 마가 드라이브 짜는 바 도마가 세세. 와이에 폰 돌이바. 아주 장에 아이나 티잉에 파기 돌이버네. 아도 ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯦ ꯑꯩ ꯆꯥꯛꯄꯨꯗꯤ ꯂꯣꯏꯔꯦꯕꯀꯣ ꯃꯊꯦꯜ ꯃꯀꯣꯏꯕꯨꯗꯤ ꯌꯥꯝ ꯇꯧꯗ꯭ꯔꯦ ꯆꯥꯛ ꯂꯣꯏꯔꯦ ꯑꯗꯣ ꯃꯥꯅ ꯂꯥꯛꯄꯗ ꯃꯃꯥꯅ ꯂꯥꯛꯄꯗ ꯊꯩꯕꯣꯡꯁꯦ ꯏꯅꯝꯃꯅ ꯐ꯭ꯔꯤꯖꯇ ꯊꯝꯃꯦ ꯍꯥꯏꯌꯦ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯊꯩꯕꯣꯡ ꯄꯥꯟꯅꯗ꯭ꯔꯦꯕꯀꯣ ꯃꯤꯉꯣꯟꯗ ꯂꯩꯔꯒ ꯐ꯭ꯔꯤꯖꯇ ꯊꯝꯕꯤ ꯌꯥꯏ ꯑꯗꯨꯒꯤ ꯑꯩ ꯄꯥꯝꯕꯗꯨꯒ ꯈꯔ ꯇꯤꯐꯤꯟ ꯍꯥꯞꯄ ꯄꯤꯔꯛꯏꯕ ꯑꯗꯩ ꯌꯨꯝꯗ ꯄꯥꯟꯕ ꯀꯅꯥꯅꯣꯝꯅ ꯑꯩꯅ ꯌꯥꯝꯅ ꯃꯥꯒꯤ ꯀꯩꯅꯣꯒ ꯂꯦꯕꯨꯒ ꯀꯩꯅꯣꯒ ꯄꯤꯔꯛꯏ ꯃꯨꯔꯤ ꯈꯔꯒ ꯇꯧꯔꯒ ꯑꯗꯩ ꯎ ꯃꯣꯔꯣꯛꯁꯦ ꯌꯨꯝꯗꯩ ꯄꯥꯝꯃꯦ ꯍꯥꯏꯅ ꯑꯅꯤꯒ ꯄꯨꯅꯕ ꯑꯩꯕꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛ ꯆꯥꯛꯇꯤ ꯂꯣꯏꯔꯕꯅꯤ ꯆꯥꯅꯕ ꯇꯧꯗꯣꯏꯅꯦꯕ ꯁꯤꯅ ꯀꯥꯟꯖꯤꯒꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯆꯥꯔꯒꯦ ꯁꯤꯡꯒ ꯑꯁꯤꯅ ꯀꯩꯅꯣ ꯀꯩ ꯍꯥꯏꯕ ꯉꯥꯆꯤꯛꯀ ꯀꯩꯒ ꯍꯥꯏꯕ ꯃꯀꯣꯛꯁꯤ ꯆꯨꯞꯄ ꯁꯨꯃꯥꯏꯅ ꯍꯥꯞꯄꯤꯔꯛꯑꯒ ꯌꯥꯏꯅ ꯁꯦ. ꯑꯣ ꯁꯤ ꯄꯣꯛꯄꯤꯔꯤꯕ ꯐꯔꯦ ꯎꯏꯒꯅꯦ ꯉꯧꯊꯣꯛꯄꯤꯔꯛꯏꯕ. ꯁꯥꯟꯇꯤꯅ ꯐꯝꯃ ꯁꯨꯝ ꯌꯥꯝ ꯆꯥꯊꯣꯛꯑꯦ ꯃꯣꯏ ꯂꯣꯏꯅ. ꯅꯨꯡꯁꯤꯗꯣ ꯃꯤꯅ ꯀꯨꯏꯅ ꯄꯨꯟꯁꯤꯌꯨꯀꯣ ꯅꯍꯥ ꯑꯣꯏꯌꯨꯀꯣ. ꯅꯦꯅꯦ ꯏꯆꯦ ꯅꯦꯅꯦ ꯅꯪ ꯀꯩꯅꯣ ꯍꯥꯏꯗꯤ ꯀꯨꯏꯅ. ꯁꯤꯡꯖꯨ ꯈꯇꯪ ꯇꯧꯁꯤꯔꯣ? ꯁꯤꯡꯖꯨ. ꯑꯗꯨ ꯄꯣꯔꯛꯏꯅꯤ ꯈꯪꯗꯦ ꯃꯅꯥ ꯃꯁꯤꯡ ꯆꯥꯗꯣꯏꯔꯥ ꯍꯥꯏꯅ ꯈꯔ ꯑꯗꯨꯝ ꯕꯣꯠ ꯊꯥꯗꯠꯂ ꯄꯨꯔꯒ. ꯀꯩꯅꯣꯒ ꯔꯧꯒ ꯂꯣꯀꯦꯜ ꯔꯧꯒ. ꯕꯤꯍꯥꯏꯟꯗ ꯁꯤꯟꯅꯤ ꯉꯁꯤ ꯃꯊꯦꯜ ꯀꯩꯀꯩ ꯇꯧꯋꯦꯅ ꯍꯥꯏꯕꯗ. ꯈꯪꯅꯤ ꯅꯪ ꯕꯦ ꯅꯪ ꯃꯔꯝꯅꯤꯅꯦ. ꯑꯩꯒꯤ ꯃꯊꯦꯜꯁꯦ ꯃꯃꯥ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯁꯦꯒ ꯄꯥꯝꯕ ꯑꯗꯒꯤ ꯂꯣꯇꯥ ꯏꯔꯣꯝꯕꯁꯤꯗꯒ ꯄꯥꯝꯕ ꯑꯗꯩ ꯀꯤꯍꯣꯝ ꯂꯩꯔꯦ ꯀꯥꯔꯣꯠ ꯑꯈꯥꯕꯤ ꯉꯧꯕ ꯑꯃ ꯌꯦꯅꯝ ꯕꯣꯔꯥ ꯑꯃ ꯑꯗꯒꯤ ꯃꯣꯔꯣꯛ ꯑꯆꯧꯕꯤꯒꯤ ꯕꯣꯔꯥ ꯑꯃ ꯑꯗꯒꯤ ꯁꯤꯡꯖꯨ ꯈꯔ ꯇꯧꯔꯦ ꯆꯥꯅꯕ ꯇꯧꯔꯁꯤ. ꯆꯥꯔꯁꯤ. ꯁꯧꯒ꯭ꯔꯤ ꯍꯥꯟꯅ ꯍꯧꯔꯒꯦ. ꯍꯥꯎ. Ngari mà tìm lên đó mình là muốn hỏi lắm. Yêu mà thì quá ổn. Để nấm bò thấy làm hảo. Outro bom. Hảo. Em tên lên cha để mà đi ta không có tên mà có thằng lên ngay. 아육대 짝 얌얌 싸바지가 바로 싸방한데. 아육대 저직 짜바지.
Akan Một mà hao gì agak. thả số xài mà nằm số phải không có chân là khởi đây đủ sữa cái Kocak. chị mua giá gì kìa chị nhìn đóng bộ Ini tak boncang. Tapi, ada apa aku apa? Ada. phải là mà nghe này là mà lo Angge beri kilo loh. mà nghe là lebu là pro Angge nó hỏng. dạ Ada. dạ mong là mà ruộng như thế mà nghe này nó ngủ cần Itu sudah satu kilo. hào á đi sát thùng đi hiền lấy ẩm buồn hào đấy trên chút chỉ là hào vô hào đấy Jadi ampun dengan mau sana. đó Kalau macam ini lah ya. được đó được Sama sini. Imo pun itu juga. Imo. chân như gì là đôi chân quấy kỳ hôn bye Bye bye. Last year ampun kita mati sini dah. Mahal mahal macam sana ni apa.